oita oigenningladi igalgum oigeningbiyu perot kumnadi oigeningbiru maramdi perot yamna wa ngangali adubu wangnadi khak paigandi igal wadi pangangangandi aduga kwaidagi wangna paibasi magidi hongnaidraba maram chatni adugi sumathakta aikhoina khangi igal uchek punamakki ningthawni aina ngasi points manga khak thamjagani maduna mioi khudingi punsida igal dagi tamjaningai chauraba para ngakta oigani ahanba point igal naitom paijaba uchekni adubu wangna paibadadi atei uchek singa maga changamningai leite haibadi igal kwaidagi wangna paiba uchekni igal naturally naitom paigani adubu kaidonungda apikpa uchek singa paiminati pairabasu igal singtaga paiminagani masi magi mapoki maram chatni masidagi aikhoi para ase khangmangami madudi apikpa wakhalgi misingdagi matam khuding thapna lebiyo maramdi masina isana isabu khangbagi tanja adu phangba ngamhalli ani subo point igal gi vision khwaidagi hena clear oi amadi khwaidagi hena strong oi igal namagi sikarbo kilometer manga gi athapadagi ubangammi aduga manamagi target pu attempt tawkhrabadi marakta panba kaya su leramsanu target pu achieve tawba kandata magi sor honjilli masidagi aikhoi achoba para ama phangi madudi isagi vision clear thambiyu aduga masibu phangbada mayok nagadaba apanba kaya bu thoidana igal gum mangda chakhatpiyu haibasini ahumsuba point igal kedonungda asiba jiba sing chabide mahak patam pumbada ahingbata shikar tawi aduga masidagi aikhoida para asi phangi madudi aikhoigi haukraba past haibasi sikhrabani aduna sikraba thought singda wakhal thambiganu madugi mahutta isagi tungi lakataba fresh thought singda wakhal thambiyu haukraba ariba wakhal sing maduna isada ayat papiriba madubu laijaribu mafamda lehenbiyu nangi past po present ki mafamda pobiraku maduda past ki sikraba thought sing present ta uthokpiyu igalna asiba singba chabidabagum marisuba point igal nonglei lungsit lakpada yamna excited oijai aduga atei uchek singdi nong churapakanda athupa mafam thiduna maduda napchatuna lenjai igal di akanba nong nuksit ki matengda hena wangna paket khibana nong mapai singi mathakta yaukiba ngami masidagi aikhoi para si lobu yai madudi awabada nungaiba thijau haibasini Napoleon Hill na haibirami every problem comes with an equal or greater opportunity haibadi problem khudingmak maga manaba natraga mangondagi hena chawba opportunity amam onana lagi aduna eagle gum nasagi opportunity singbu masak khangbiyu nangna nangi opportunity singbu sak khangla kandata problem khudingmak nangi makhada laikhigani aduga nangi opportunity singna nangi problem singi mathak thokegani manga suba point eagle masagi makonda amonba amata thamde haibadi makonda comfort amata leihande maramdi macha singna makonda comfort phangkrabadi makonda adum leithokpa pamakani maduna eagle na kaidonungda madu tawde eagle uchek amani masu khangi madudi there is no growth in comfort zone aikhoi di mioibani adu mi oirabasu mioi kaya amana masigi wafamsi khangnadi nangna aduk yamna comfort zone da leirabadi khanglo nangi tungi punsida aduki matik uncomfort oiba putsi mahing ama lakadori haibasi panjakriba points manga asina mayamda soidra kanaba khajik phangani haiba asa thamjaraga ngasik oina ti matang asida loisinjari video asibu pembiragadi adomna like amawum tang pibiyu amadi channel asibu nongna phangbibu oiragadi subscribe to biyu haiba request thamjari mathangi video da amuk hanna wonasi
matamdu phautang ngaibiyu. Thank you. Bye bye.